Mana tau khar aina thugai hauda yadre adu mana tau khar aina thugai hauda yadre na adu lom do loi chana leireba hujik haipa ni BJP manung ki moi ki leiribe MLA do amata unit oidi khambra maitai ni ko haise moi amata kan oide tongali hujisu kan hujikte dum hana ki former process kari kan khoi ga no CM alwaina chatpa ki mongda ka sudum ure social media da sibu matam la haipa ni da amo oigera noi ki namito noi ki punsi noi nachana su to huji yongo angang dugi mama duna tha tar ke ngang mama ni ne ma huji mai ki masada ka no tor pa matam do khonglam maman pithak ni pa matam da ai cha dong to pubiro hairim ni leiriba condition jibo ojai na haijai se somba mai ama hingalaga moina sai se akhoi tongna leidari ba ngasi bokta amana relax to brush to de amana to brush to de mukna tana challenges ki type ta moi di mathang ki board pu kho me ha basu pautari ne handak ki se akhoi ki honorable CM gadi handak ki kanna sagali mathang ki man next CM oina ba kai na khoi sum information ni masi chumbra lamra di khang de khoi sum ni puta bai wani ko aduna khoi ki poche boi kem ta leite ba aduna ai di khwai de song ba phu ba khoi masen phuna ba ngami ba praja leiring kai di akhoi dum mangani ado kaisu macha gumbani mayam badusu mamana ka kaphori ba mayam badusu lani matamda kainona hat pidana sire hare macha duga mai macha hai tare mai yoina su matai maduga tawra moi leijabani mapa du sunari ge aduga tawriba aduda khut thanga mi ba khoise sidabu yam ngani de da subla sigi punsi da khoisu hingim ni mara mi amane kai naga yam ikai ni ngai ni baza mayai dusu adu yam ba mi du no omjala ga ngang du da bu Siramagadi, aduna khoi iya mamang doi na tro. Yes. Wakan khamam thok tro moi. Phana lang ki lalu to moi education do chumna hai la na hai habdo to ngamam lei ro. Adu di mo official nang lo sudana. Online sing duga phajana phamina woi hanu ba kai to ge no ina kai gino sumaina ngana chala mi de khodi la ga hai ba kai to ge ba. Akhoi masen na mok sakata di ya da bra ba si condition si da. So na na mana ka to gi ka no to di khong kut kyam te ka no yauri sta. Na yo na to bu du si ong chen ba dani. Mo so khoi na sagalani moi na kaphalani dum so pona khoi oirani hospital lamda anaba ma hang chapada ana ohum hange huji hojik se khoi gi tampa ka su sing de su khulai pa ba group mayam se leitana ba government of India na tawbira ga tiam tung koina khoi gi santi laiba yam afaba pot haiba dum de dum oi duni adubu masimak se ai ima da lakjege chapchana ani makta bot hill and valley ani makta paikhala kani haibagi thajaba laibibra maram de khoi ngasi fawda central force sing khulai mayam phagat pa irang jahorok padagi aduka bunker sing thugai ba ade khulai pa ba sing phagat pa si gi thabak sida hena emphasis pi raga chatharaga lai haitare irang se loisanabagi mayuan che thaiba mong da sigum ba de hena lai adubu sing dadi akoi khulai kyam phagat khre adu khulai pa ba kyam phagat khre aduga akoi masimo moi ga nakna na mayam ma khoi gi free da ko cha cha lai haibagi achauba praja mayam gi pen da bi khulauni masi mayam am lairi masi fawda maning tamna crime violence mayam chathaning ba chatharaga lairi aduna bot hills and valley ani makta pakhalakani haibagi thajaba laibra ngamgadori bra habisin ima lakjege ahama makta da khoi window tv bu yang bari ba praja mayam kurum jari aduga ngasi ki panelist wana phambiri ba khoi dama sung khoi ojai ma pham da su subla tasena masi center na dige su haibo adani ani mak cha mana na tor kani haibo poti leite ko leite haibo de khoi ngasi me tha te ki to eba pot se asu yam genocide tawdana ma tawdana me am tawbusida tawge di tawbe ya ba am ma khoina evidence taidana khotana me am ma hairab du bawda adu di la na moi gari mamang de heta target ka tawna mori da tawhiba natra adu hairoga moi su da dum base taw leiba adu da ne khoi myam na su se khoi state gi lokthok na ba gi habjo khoi level leader myam na su madu de amna kai su ka focus taw bi de important on lobi de natra adu moi na khara hairu re hadana mu president rule du thamaga adum September 4 da moi adum extend taw thoki sini adu na hoji se mu su do extend taw rom ba ya na ba gi da mak ta priya thama bra habi gi wakhal da su la madu om tham lo kan du da mu haibo adani moi akhoi gi mu sarkar ne nong pahele khoi sarkar bari su pura kai nom da dum chat lei re si ko koina di myam na de dum asi ge no sina dum leadership sina um khra phan to godra ha be sina mu hen ulta chatna to lei sini ko aduna akoina sumba me ama mami gi di sena center gi di pura hoju ji mai gi target mai gi problem mana hana de gi tawjur pa pi plan do adum success ore ga la e ko adai da success ora lai nga da su ja sang na hai ji do mo na fana la ga su akoi gi ground sina khoi lai ba praja myam sina unity oi ba tar ga di akoi se madum thabak se mai khoina dum defense to bangam ngane khaleba aduga adu akhoina adu ngamdana na lai sine ba habdi political system changjan gare ba ko handa da issue ma thaga pa matam da
issue direct region phang bangam dana dum amana drama dum thomnaraga dum manga dum leire ko solution no solution da dum la leire boys mata law boy ro mo ro aduna aina haijening badi phana sigi 29 adu sidi law bu su hana dagi su dum haraga su lak pangatani natra aduna maram oiraga akoina huji tawgadabse harder lakpa poto tapna tapna midi khongthang du changchela iba natra aduna changchelak panina akoina huji kari ga tawgadabno habse akoina leiriba leader amasung khoigi mayam punam organization mayam sina akoina mu understand to bam mathau taiba huji ti moi gidi aina ne center plan du success neba loi mak tak success oiriba ko moina su sina dum thon oiraga du khoida dum changhali directly moina kanola aga khoida otpa nei badi yada banina ko force tu sungare center force leiriba mayam se akhoi ne haro gana dum order phangde du da dum tawba moine he tongning kan da dum tawri natra si loi evidence ne ba uraba ne ba khoina sei sida akhoi machine sida mu tawnari se ngo adum amata unity oina thabak tawba ngamde ko ama natraga ama dum tawle si akhoi amata oina ohen si habada su mu heta yade haba ma leiri condition je si yoksela si gi mina alert oina bane na hana si lautho horaba sida akhoi na ngasi leiri ba khoi leiri ba praja miyam sina kari no to gada ba ba khal khan amna darka oirabane ba ado khanda dana lei sarkar phange khoi di government si yadre ha base khoi khangabani aduna government lei haidana khoina prajana lei thopa matam sunatre moi lei bagi ata thoktre hujiti natra si government si pura damini moi gi paisa moi gi bu inauguration to ba hayeng hanchi chukrai da noma chatkani habe lakanu la on hujung social media thopa hore ko aduga khoi gi oiriba wadadi mana de haba manipuri haba se loi ma pame ba to bu manipuri da leiriba praja miyam hujike hairiba tha taru ki angang tha manga ge ngang adu degi chahi nipan ge ngang chahi manga ge ngang adu gumba hat pa khara di leiri habne ba khoina haina yes akhoi loi leimina ba da mana hai pot to piece to akhoi su khange ba piece to da ka oe ba wari sana be ma thauta ba adu wari sana se su ya da ba adu mana sum mi hat ka ni da leiba sing du di hana punishment pi wo habne ba moi gi mathak ta khara action do log draga di piece to porok pa da waga ni habne ba ese moi di shema mo oiri ni or ese government amani natro adu haibadana adu makhoi sina yamna ga khoigi shanti ga pamda ba moi da puchai chai ba moi na ga tawriba plan se khoina ga thugai be mong da ngang ba akhoina moi na hai pot to khoi su loi ya ningi ne khoi su ka do bai gi chani ngoi do no sengmai pha ka kangla to mila la ga dima pu do chani ngoi do no ukhul huji yengu hana mara khara cha pa ya jaram bu huji ti naga ga kano ga dong kuki ga tong na bane na to honla ga sumai na mule hele ko adu regi lai ba khulai su yam sathi ga jani kuki na bu hek lai ra ba jaga moi akhoi admi to miran cha oigera mo oigera moi mangon da dum uniform da dum sangi oja sangoi ko na hu da leital gi to sang bodo dum sang na lei ko adu ga khoi sina dum karai da kari moi na dum changa ga dum hat pa de ba na han embus to bodo dum ani hat pa du ju pau to mai justice phang de na tra aduna sumba si pot sida leira banida sei sida khoi na mu amusu sidai sida khoi gi vote ki kari gi rajniti sida mu ngauna dana praja se lawbo ko khong ba tong na ri ba na han makta da yung kokomi na sinba kan relay dum ba chatpa matam da angang du kana no ba fast han na khalo ba loi mak phare ma organization mi oigera amo oigera any organization no ba angang du mi du kana no ba han yim biu ba furi du na kana no ba angang do maitai na tro phuri du su maitai na tro ha sigi plan si di mina pa maga leira ba dun amaga mathom rang khangna handre harga di leiri ba du gi myam du ne si di mioi ba soi da ngam pote su bla nang su soi ni su soi ni loi mak soi na ne ba adu bu angang du ta phajana dum phama la karai da kamai to ba akhoi ma se na tra ba mina su yam na bom phum da na su adoi gi ambush to da na hala ba matam sida adu gi damak ne haidana hekta mayam do umjeli du ne ba akhoi su am phatte ba akhoi phatta bana ne ba ngasi mina khudong cha ba lawre si aina haido ai gi mung du na protection to dana ai gi mung du na understanding to dana ai gi mung du na bevara ma da leina dana adu maina leina ding kai di mi loi ma khudong cha ba law ne ba akhoi di leisu leina de natro tawni ku si dum tawni adu angang du gi du yung mai gi mamana ba kya mam nungai raktre ain haise si kai kana ge habanda akhoi se karam ba phibam da lei naga manatraga maitai ju karam ba condition da lei ge ba adu hana khoi khangse ba praja myam se akhoi gi step akhoi na lei ba condition se kamai lei no mai kai mari chalan da na chahi ahum leira ba punsini sidai sida atam na dum sing ya ba da chang ba ni khangde dum hali jiri da ken ne pu gre dum hara lai sigi phibam sida mu angang du no wahai khatangi mana pau du phongna je hai masu phone da taw da wari sana bu honai hai adu da mu changjela furim ne ba khalo ba adu ta di mi di dum lok tam na tro
ꯃꯤꯗꯤ ꯑꯗꯨꯝ ꯑꯁ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯌꯦꯡꯉꯣ ꯂꯣꯏ ꯇꯧꯍꯜꯂꯤꯁꯤ ꯌꯦꯡꯉꯣꯅ ꯑꯩꯈꯣꯏꯁꯦ ꯁꯤꯗꯅ ꯂꯩꯔꯦ ꯈꯪꯉꯦꯕ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯀꯥꯞꯅꯕꯗ ꯇꯧꯕꯅꯦ ꯍꯥꯏꯗꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯁꯤꯗꯣꯛꯈ꯭ꯔꯦ 2023ꯗꯒꯤ ꯇꯧꯔꯛꯄꯗꯒꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯅ ꯃꯌꯥꯝ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯤꯌꯥ ꯂꯩꯔ ꯃꯇꯨꯡꯗꯁꯨ ꯃꯤ ꯃꯥꯡꯉꯤꯕꯅꯤ ꯃꯨꯈꯦꯁꯅ ꯀꯩꯁꯥꯝꯄꯥꯠꯇꯩ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯗ ꯑꯉꯥꯡꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦꯅ ꯕꯖꯥꯔ ꯃꯌꯥꯏꯗ ꯐꯨꯕ ꯉꯝꯃꯤꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤꯁꯨ ꯐꯔꯦ ꯇꯣꯛꯈ꯭ꯔꯣꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯅꯦꯕ ꯅꯝꯕꯔ 1 ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯑꯃꯅ ꯀꯩꯅꯣꯝ ꯇꯧꯅꯤ ꯍꯦꯛꯇ ꯊꯥꯒꯠꯅꯔꯛꯀꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯔꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯤꯒꯤ ꯂꯣꯏ ꯇꯣꯛꯊꯣꯛꯈ꯭ꯔꯣ ꯃꯤꯗꯤ ꯌꯨꯅꯤꯇꯤ ꯑꯣꯏꯌꯦ ꯃꯤꯒꯤꯗꯤ ꯁꯦꯡꯅ ꯅꯥꯒꯥꯒꯤ 10 ꯁꯨꯅꯦ ꯉꯁꯤꯐꯥꯎꯗꯅꯦ ꯃꯣꯏ ꯑꯄꯨꯟꯕ ꯃꯤꯇꯤꯡ ꯑꯗꯨꯝ ꯐꯝꯕ ꯉꯝꯃꯦ ꯀꯣ ꯄ꯭ꯔꯖꯥꯒ ꯃꯥꯟꯅꯅ ꯑꯗꯨꯝ ꯐꯝꯃꯦ ꯃꯣꯏꯒꯤ ꯑꯣꯏꯕꯗꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨ ꯀꯗꯥꯏ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯇꯧꯗꯅ ꯄ꯭ꯔꯖꯥꯁꯨ ꯃꯤ ꯈꯥꯏꯗꯣꯛꯅꯍꯜꯂꯤ ꯃꯣꯏꯅ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯇꯥꯁꯟꯅꯕ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯂꯤꯗꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯂꯩꯇ꯭ꯔꯦ ꯄ꯭ꯔꯖꯥꯅꯁꯨ ꯈꯟꯗ꯭ꯔꯦ ꯃꯍꯣꯡꯗꯣꯏꯁꯦ ꯀꯅꯥꯅꯣꯕ ꯑꯗꯨꯏꯗꯨꯗ ꯑꯃꯨꯛ ꯑꯉꯥꯡꯗꯣ ꯐꯨꯕ ꯉꯝꯃꯤꯅꯦꯕ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝ ꯇꯧꯔꯝꯃꯦ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯐꯨꯖꯟꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯩꯝ ꯌꯦꯡꯉꯣꯏ ꯁꯣꯝꯗ ꯍꯥꯠꯇꯅ ꯇꯣꯠꯇꯅ ꯃꯩꯀꯩ ꯃꯒ꯭ꯔꯤ ꯆꯠꯍꯟꯕ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯌꯦꯡꯒꯣꯜ ꯑꯃꯗꯅꯤꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯍꯥꯠꯅꯤꯡꯕ ꯅꯨꯃꯤꯠꯇ ꯃꯁꯤ ꯌꯦꯟꯁꯤꯃ ꯆꯥꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯃꯩꯀꯩꯗ ꯑꯗꯨꯝ ꯍꯥꯠꯇꯣꯛꯇꯣꯏꯅꯤꯅ ꯑꯩꯈꯣꯏꯁꯦ ꯌꯦꯡꯒꯣꯜ ꯃꯅꯨꯡꯅꯤꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯋꯥꯗꯗꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯂꯩꯔꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯤꯅ ꯈꯟꯕ ꯋꯥꯅꯤꯅꯦ ꯌꯦꯡꯒꯣꯟꯗꯒꯤ ꯍꯌꯦꯡ ꯂꯥꯛꯑꯒ ꯀꯅꯥ ꯑꯊꯣꯞꯄ ꯑꯃ ꯆꯥꯁꯤ ꯀꯩꯅꯣ ꯁꯦꯛꯃꯥꯏꯔꯣꯝꯗ ꯆꯥꯔꯨꯁꯤ ꯍꯥꯏꯔꯦ ꯁꯦꯛꯃꯥꯏꯔꯣꯝ ꯆꯥꯗꯣꯏꯕ ꯀꯣ ꯃꯣꯏꯔꯥꯡꯂꯣꯝꯗ ꯆꯥꯁꯤ ꯃꯣꯏꯔꯥꯡꯂꯣꯝꯗ ꯄꯂꯦꯜꯂꯣꯝꯗ ꯆꯥꯁꯤ ꯄꯂꯦꯜꯂꯣꯝ ꯆꯥꯗꯣꯏꯕ ꯃꯥꯏꯀꯩ ꯌꯦꯡꯒꯣꯟꯗꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯁꯦ ꯌꯦꯡꯒꯣꯟ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏꯐꯥꯎꯗ ꯑꯃꯨꯛ ꯆꯤꯛꯊꯅꯔꯒꯗꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣꯕ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥꯁꯨ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯇꯁꯦꯡꯅ ꯑꯩꯗꯤ ꯁꯥꯏꯂꯦꯟꯗꯁꯨ ꯂꯩꯒꯦꯅ ꯈꯜꯂꯦ ꯌꯦꯡꯉꯨꯕꯗꯀꯣ ꯅꯥꯇꯩ ꯄꯨꯇꯩ ꯑꯝꯇ ꯆꯥꯗꯦ ꯑꯩꯈꯣꯏꯁꯦ ꯑꯩꯗꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯁꯨ ꯑꯦꯖꯤꯇꯦꯁꯟ ꯑꯃ ꯃꯌꯥꯝ ꯆꯠꯃꯤꯟꯅ ꯇꯥꯔꯒꯗꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯗꯣ ꯄꯨꯂꯤꯁꯇ ꯍꯥꯏꯔꯨꯅꯤ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤꯁꯨ ꯃꯤꯠ ꯇꯥꯡꯕ ꯌꯥꯎꯔꯤꯅꯤ ꯒꯨꯂꯦꯟ ꯀꯥꯞꯄꯛꯄꯗꯤ ꯑꯃꯨꯛ ꯍꯥꯏꯅꯤ ꯈꯪꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯅ ꯅꯤꯌꯣꯝꯁꯦ ꯑꯃꯁꯨ ꯆꯝꯅ ꯑꯩꯈꯣꯏꯅ ꯆꯪꯉꯤꯕ ꯄꯣꯠꯁꯦ ꯏꯖꯤꯇꯦꯁꯟꯁꯦ ꯐꯖꯅ ꯆꯪꯍꯟꯕ ꯀꯥꯏꯗꯅ ꯁꯣꯂꯨꯁꯟꯗꯤ ꯁꯨꯡꯐꯪ ꯐꯪꯗꯦꯕ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕꯤꯔꯒꯦ ꯃꯄꯤ ꯃꯄꯥ ꯐꯪꯉꯦ ꯄꯨꯔꯥ ꯐꯔꯛ ꯇꯨꯔꯛꯇ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯪꯉꯦ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯟꯅꯗ꯭ꯔꯦ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯑꯗꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏ ꯂꯩꯕ ꯃꯌꯥꯝꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯣ ꯈꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯍꯥꯏꯔꯁꯨ ꯇꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯂꯣꯏꯕꯗꯣ ꯉꯥꯏ ꯇꯥꯕꯅꯦꯕ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯔ ꯂꯩꯗꯣꯏꯅꯦ ꯁꯦꯟꯇꯔꯅ ꯐꯅ ꯄ꯭ꯂꯥꯟ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯁꯤꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯒ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯄꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯄꯣꯏꯟꯗ ꯍꯦꯟꯖꯟꯕꯁꯨ ꯌꯥꯄꯣꯠꯇꯦ ꯁꯪꯕꯤꯙꯥꯟꯅ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯂꯩꯖꯔꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯖꯔꯤ ꯑꯁꯤꯒꯨꯝꯕ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯅ ꯑꯗꯨꯝ ꯄꯨꯀꯥꯎ ꯀꯥꯎꯅꯔꯦ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯐꯝ ꯐꯦꯛꯇꯔꯤ ꯑꯁꯤ ꯆꯂꯥꯏꯐꯝ ꯑꯁꯤꯗꯅ ꯑꯗꯨꯝ ꯀꯅꯥꯝ ꯆꯪꯍꯟꯗꯦ ꯉꯁꯤꯐꯥꯎꯗ MLA ꯑꯝꯇ ꯆꯪꯉꯒ ꯁꯤꯒꯤ ꯍꯥꯎꯁꯗ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯆꯦꯜ ꯁꯦꯁꯟ ꯑꯃ ꯇꯧꯁꯤ ꯍꯥꯏꯕꯒꯤ ꯑꯣꯄꯣꯖꯤꯁꯟꯗꯩꯁꯨ ꯍꯥꯏꯕ ꯂꯩꯇꯦ ꯔꯨꯂꯤꯡꯅꯁꯨ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯖꯒꯗꯕ ꯂꯣ ꯑꯝꯇ ꯁꯦꯝꯗꯅ ꯂꯩ ꯑꯗꯒꯤ ꯂꯩꯔꯤꯕ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯏꯆꯥꯁꯤꯡꯁꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯊꯥꯏꯅ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯐꯣꯟꯗ ꯑꯗꯨꯗ ꯂꯩꯅꯔꯨꯏꯅ ꯍꯧꯖꯤꯛ ꯑꯗꯨꯝ मोईगी लेप्ते चिंगदना कई चिंगदना ममांग फूरसु फुई नोमद तिया गैस कापोदे अना हाइसे मोइनबु तौरदी अदो सुंब डिफरेंस मैम अखोइना उरगदी फरेब मोइदु ngangranoba अखोइगी ओइदिबा मिसिद मथौ तौहनबदो अदोलोमदा चंगझनदरेबा माना तौखरगदी अइना थुगाइ हौदे यादरे अदु माना तौखरगदी अइना थुगाइ हौदे यादेना अदोलोमदा लोइ चना लेरेबा हुजिक हाइपानि बीजेपी मनुंगी मोइगी लेरिबे एमएलए दो अमत यूनिट ओइदी खंब्रा मैतैगिनि को हाइसे मोइ अमत कनो ओइदे तोंगाली हुजिसु कनो हुजिते दुम हानागी फॉर्मर बसेस करी कनो अखोइगी अनौबो सेम अदमाइना चटपगी मोंगदगसु दुम उरे सोशल मीडिया दा सिबु मतम ला हाइबनिदा अमा ओइगेरा नोइगी नमितो नोइगी पुंसी नोइगी नचाना सुदो तो हुजि यंगो अंगांदुगी ममादुना था तरुके अंगां ममानिने मा हुजि मागी मसादा कनो तौरप मतमदा खोंलाम ममन पिथकनि मप मतमदा आई चादोंदो पुबिरो हाइरिमनि लेरिबा कंडीशन सिबो ओजाइन हाइजैसे सुंब मयाम अमा हिंगलगा मोइना सहिसे अखोइ तौना लेदरिबा ngasi bawta amana relax tawbras tawde amana tawbras tawde mukna tana challenges ki type ta moidi mathangi board pu khome ha basu pawtari ne handaki si akhoi gi honorable cm gadi handaki kanna sagali mathangi ma next cm oina ba kai na khoi sum information ni masi chumbra lamra di khangde khoi sum nimpu nimpu ta bai wani ko aduna khoi gi poche boi kemta leite ba aduna aidi khwai sauni ba phuba khoi masen phuna ba ngami ba praja lairingai di akhoi dum mangani अदो कैसु मचागुंबनी मयाम बदुसु ममाना का कफौरिबा मयाम बदुसु लानी मतमदा कैनोना
ꯄꯤꯗꯅ ꯁꯤꯔꯦ ꯍꯥꯏꯔꯦ ꯃꯆꯥꯗꯨꯒ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯏꯅꯁꯨ ꯃꯇꯩ ꯃꯗꯨꯒ ꯇꯧꯔꯒ ꯃꯣꯏ ꯂꯩꯖꯕꯅꯦ ꯃꯄꯥꯗꯨꯁꯨ ꯅꯥꯔꯤꯌꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯑꯗꯨꯗ ꯈꯨꯠ ꯊꯥ ꯉꯝꯃꯤꯕ ꯑꯩꯈꯣꯏꯁꯦ ꯁꯤꯗꯕꯨ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯗ ꯁꯨꯕ꯭ꯂꯥ ꯁꯤꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯩꯈꯣꯏꯁꯨ ꯍꯤꯡꯉꯤꯕꯅꯤ ꯃꯔꯛ ꯃꯤ ꯑꯃꯅꯤ ꯀꯥꯏꯅꯒ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯕꯖꯥꯔ ꯃꯌꯥꯏꯗꯨꯁꯨ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯕ ꯃꯤꯗꯨꯅ ꯑꯣꯝꯖꯜꯂꯒ ꯑꯉꯥꯡꯗꯨꯗꯕꯨ ꯁꯤꯔꯝꯃꯒꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏ ꯑꯃ ꯃꯥꯡꯗꯣꯏ ꯅꯠꯇ꯭ꯔꯣ Yes. ꯋꯥꯈꯜ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯣꯏ ꯐꯅ ꯂꯥꯟꯒꯦ ꯂꯥꯜꯂꯣꯏ ꯇꯣ ꯃꯣꯏ ꯏꯖꯨꯀꯦꯁꯟꯗꯣ ꯆꯨꯝꯅ ꯍꯥꯏ ꯂꯥꯟꯅ ꯍꯥꯏ ꯍꯥꯏꯕꯗꯣ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯔꯣ ꯑꯗꯨꯗꯤ ꯃꯣꯏ ꯑꯣꯐꯤꯁ ꯆꯠꯂꯒ ꯉꯥꯡꯅꯧ ꯁꯨꯗꯅ ꯑꯣꯒꯅꯥꯏꯖꯁꯤꯡꯗꯨꯒ ꯐꯖꯅ ꯐꯝꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯩꯗꯧꯒꯦꯕ ꯅꯣꯏꯅ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯉꯟꯅ ꯆꯠꯂꯝꯃꯤꯗꯤ ꯑꯩꯈꯣꯏꯗꯤ ꯂꯥꯛꯑꯒ ꯍꯥꯏꯔꯨꯕ ꯀꯩꯗꯧꯒꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯃꯣꯛ ꯁꯥꯒꯠꯇꯗꯤ ꯌꯥꯗꯕ꯭ꯔꯥ ꯁꯤ ꯀꯟꯗꯤꯁꯟꯁꯤꯗ ꯁꯣꯝꯗꯅ ꯑꯃꯅ ꯀꯥꯞꯇꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯒꯤ ꯈꯣꯡ ꯈꯨꯠ ꯀꯌꯥꯝ ꯇꯦꯛꯄ ꯀꯩꯅꯣ ꯌꯥꯎꯔꯤ ꯁꯤꯗ ꯅꯍꯥꯟ ꯌꯣꯠꯅ ꯇꯧꯕꯗꯨꯁꯨ ꯑꯃꯨꯛ ꯆꯦꯟꯕꯗꯅꯤ ꯃꯣꯛꯁꯨ ꯑꯩꯈꯣꯏꯅ ꯁꯥꯒꯠꯂꯅꯤ ꯃꯣꯏꯅ ꯀꯥꯞꯍꯜꯂꯅꯤ ꯑꯗꯨꯝ ꯁꯣꯛꯄꯅ ꯑꯩꯈꯣꯏ ꯑꯣꯏꯔꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯅꯥꯕ ꯑꯃ ꯍꯪ ꯆꯠꯄꯗ ꯑꯅꯥ ꯑꯍꯨꯝ ꯍꯪꯉꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯕ मथंग अमना सेकेंड फ्लोर लेबने अमना थर्ड फ्लोर अमना फोर्थ लेबने है सोपने ngata khoineba togdaba mi mafam dadi government di nuaire akhoi nahan haidokre nahan makta budok thangjing do phare ma lai khurami yare ba ibudok thangjing do moi family mai gi angang bim loi pudana onaba sem lai khurami phare tonglo bi du ngata bu changbi ram de hayeba adu as a leader ma kadu lai khuram loi ra khoi mafam khudi ma dum chat pe ai first priority mai khom bone ha gi lai bandi du ran changaga atopa akhoi du chat pe yaro duno lai du na tine darkar hoi di मियोय बगी मिनु सिमियोय बगी पुंसी कन बि बदुनी ने सोना चान के दबदी फना जगत पुना मकी लाइनिंग सो चली बली चतुन होंग दब तारा गदी कजो मुंग सुंग माइ पावय था मिकी था मंगाल के गांग सिरि बदुकी पुंसी दु ददी माना कई गुंबम ता हाय ga खोदि लाउथो खरे मोने यादन कमाय तौ दम लैबा अदुगा मंदी चला चला लाइ खरम का दनो सोना हाय बदी थमोय सेंगो अचुम चलु मी मो मी न कन बियु लाइ बैना खम बले हनगनु अब तो इन हिंगमिनो हायबनी ने अदुगी लिचतेन तो चते अदुगा याम गांगनिंग दरे सुब्ला दुना सुगुम मैम लेबनिना अखोइसु लेरिबा अखोइगी लेबानिंग बसिंग सुंगारे खोइ प्रजा से कमाय तासन सिगे हाबेगी कोक थादबियु अदुगा अखोइ लेरिबा ग सरकार दे लेबा कांगुसु अदुगा प्रजा अखोइसु सिगी कंडीशन से हयें कै दौरकते के हाबसे अखोइना हुजि अलर्ट ने मिने पिरेसे कंपलसरी दुम तौरकनी मिगिदी यंगु ngang oi habdana ngang da leiba dunga misini chahi hum loisan da leiba ngam misini mana center na loisan ge loisan di stage ga mana ga khuka pika pada ya pone ba subla sike do bai sangdali no sike do bai extend to no si gyan ta ba mathau tai ba khoi okay aduna kan de subla aduna khoi gi mi sing se hana kamai to ro ga khoi amato oi doi no ha ba se si ni ko ai de maru oi se okay ma akhoi ba yam punsin ba people's unity say it's need of the hour yam na khoi huji ki ba ground reality ground situation hai tare imana su yam phazan thamgre kari kari gu matam da akhoi sumaina pen da bagi akhoi gi democratic oi ba akhoi gi protesting changkin matam da akhoi marak ki akhoi gi maseng gi marak ta akhoi gi singsep thaba yaurabra kana hangbo hang aduga hai de ba changkhili ba khongjang do akhoi tongan mai kai da thai gi na bagi mawong makha urakpa yamna pathetic oiba hai tare akhoi masem ki marakta sigumba amaga akhoi he urak pasi yam laibak thibani ngarang than gi thokiba incident sing dusu adusu yamna very unfortunate incident ni ana sumain thamjage ima haujik se leidiba situation sidaisda kano gi su 2029 daga lotion bagi su aje 30 ba khoi gi force ma'am thajal ani khol ani da machinery ma'am am senari ka have pot am su leidi takhai dana adu ga marak sidai da khoi huji changsil liba khongjang hauri ba praja ma'am wa bana so dum haurak padagi mapum ju thilaga dum wa ba adu ga pukchen khoijen tinada bagi sigum ba khoi gi nak pak ta narak bagi pot am khak su ubai tat pa tawba ada manipur si punna yeng kan da khoi di coming few days hai tare si 2029 da su si tawni na hai di election gi su kai ki charang da ma'am am su leidi hai tare sigum ba ma'am rak sida kari gum ba ahong ba natraga awon ba maybe positive or negative or near future sida ima kamaina thambining swai sida alo so bla hojik se ta se na bada koina positive ta lahan ba yai ko koi gi damak hojik su akoi na hajari ba tawjari ba mem se lairi ngai matam sida ta hongna bai ha bai wane ba se sina koina adu ada ama magi handa ba khota ba gi nate ground da tholai ba thodok mem sina koina maram oiraga ha ba wani asai aina chief minister ga moirangi budok thangjim khoram ba to ba ha ba do adu so aina hai duti maram di seng na have the home abishana khoi gi na mu plan class to buda khudak immediately ma chat extend to buda arman to dana khoi gi on narendra modi gi sudum chatli ko almai to as a manipur leader moina hoi moi atai home koi ke thabri thai to buda bu mafam area du moi da de gi hajar bu du gi nuhai te gi aina hai be wani as a ma loi ma leader le rang loi to khro ba ko
ꯑꯩꯁꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯁꯦ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯗꯨꯐꯥꯎꯒꯤ ꯁꯤꯝꯄꯦꯊꯤ ꯐꯥꯎꯗꯤ ꯄꯣꯛꯄ ꯌꯥꯏ ꯍꯥꯏꯕꯗ ꯇꯥꯃꯣ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯂꯣꯏꯅꯃꯛꯀꯤ ꯅꯠꯇꯕꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕ ꯑꯗꯨꯒꯤ ꯁꯨꯝꯕ ꯂꯩꯅꯕ ꯃꯌꯥꯝꯁꯤꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯔꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯀꯥꯟꯗꯅꯦ ꯌꯦꯡꯉꯣ ꯐꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯒꯣꯚꯔꯅꯔꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯣ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯇꯝꯗ ꯃꯣꯏꯅ ꯄꯤꯌꯥ ꯂꯩꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯐꯥꯎꯗ ꯍꯧꯖꯤꯛ ꯁꯔꯀꯥꯔ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂ ꯁꯥꯟꯅꯕꯒꯤ ꯈꯨꯁꯥꯟꯅꯁꯦ ꯌꯦꯡꯉꯨ ꯇꯥꯃꯣ ꯃꯣꯏ ꯁ꯭ꯇꯥꯏꯜꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨ ꯌꯦꯡꯉꯨ ꯃꯥ ꯂꯩꯔꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤ ꯖꯤ ꯄꯤ ꯔꯥꯖꯤꯞ ꯉꯁꯤꯐꯥꯎꯗ ꯀꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯔꯣꯝꯗ ꯐꯨꯗꯧ ꯀꯥꯏꯅ ꯁꯤ ꯃꯥꯅꯒ ꯑꯣꯏꯅ ꯑꯣꯔꯗꯔꯁꯦ ꯁꯣꯝꯂꯣꯝꯗ ꯄꯤꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯕ ꯇꯥꯃꯣ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯒꯁꯦ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯣꯏꯕ ꯃꯌꯥꯝ ꯅꯥꯒꯥꯒꯤꯗꯒꯤ ꯑꯣꯏꯔꯣ ꯃꯩꯇꯩꯗꯒꯤ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅꯒ ꯁꯤꯟꯗꯣꯛꯄ ꯑꯗꯨꯁꯨ ꯃꯊꯧ ꯇꯥꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯚꯣꯏꯁꯇꯨꯃꯁꯨ ꯑꯩꯈꯣꯏ ꯊꯝꯐꯝ ꯊꯣꯛꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯃꯔꯝꯗꯤ ꯔꯥꯖꯤꯞꯀꯤ ꯃꯥꯒꯤ ꯅꯦꯆꯔ ꯃꯥꯒꯤ ꯇꯧꯕꯁꯦ ꯑꯥꯗꯁꯨ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯩꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯁꯣꯝꯗꯅ ꯀꯔꯤꯝꯇ ꯊꯦꯡ ꯌꯥꯗꯕꯒꯤ ꯇꯥꯏꯞꯇ ꯃꯥꯒꯤ ꯑꯣꯔꯗꯔ ꯈꯨꯄꯤꯁꯦ ꯌꯦꯡꯉꯣꯕ ꯑꯁꯣꯝꯗꯅ ꯍꯥꯏꯕ ꯋꯥꯗꯅꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯝꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯦꯖꯤꯇꯦꯁꯟ ꯑꯃ ꯂꯥꯛꯄ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯦꯅꯤ ꯒꯥꯔꯤꯐꯧꯗ ꯇꯥꯃꯣ ꯗꯣꯡ 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 ꯃꯊꯪꯒ ꯑꯣꯟꯕꯐꯥꯎꯗ ꯀꯩꯝ ꯇꯧꯗꯦꯕ ꯌꯦꯡꯉꯣꯕ ꯁꯨꯝ ꯑꯩꯈꯣꯏ ꯂꯣꯖꯤꯛꯁꯦ ꯌꯦꯡꯉꯣꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯎꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯍꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯁꯥꯎꯕꯒꯤ ꯍꯥꯏꯕ ꯋꯥꯅꯦꯕ ꯉꯁꯥꯏ ꯍꯥꯏꯁꯦ ꯑꯗꯨꯗ ꯃꯥ ꯀꯩꯝ ꯇꯧꯗꯕꯅꯤ ꯀꯣ ꯑꯩꯈꯣꯏꯅꯒ ꯑꯣꯏꯌꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯨꯔꯦꯟ ꯊꯥꯔꯛꯑꯦ ꯍꯥꯏꯕꯒꯤꯗꯤ ꯍꯦꯛꯇ ꯃꯥꯅ ꯇꯧꯔꯤꯕ ꯑꯣꯔꯗꯔ ꯃꯌꯥꯝꯗꯨ ꯌꯦꯡꯉꯣꯗꯅ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯦꯛꯆꯦꯟꯖ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯅꯥꯒꯥꯗꯩ ꯑꯣꯏꯔꯣ ꯃꯩꯇꯩꯗꯒꯤ ꯑꯣꯏꯔꯣ ꯑꯃ ꯁꯤꯜꯍꯟꯕ ꯌꯥꯏ ꯃꯔꯝꯗꯤ ꯍꯥꯟꯅ ꯄꯥꯜꯂꯝꯕ 2023ꯒꯤ ꯇꯧꯕꯗꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯀꯣ ꯀꯨꯀꯤꯒꯤ ꯇꯧꯕꯗꯒꯤ ꯅꯠꯇ꯭ꯔ ꯊꯣꯛꯈꯤꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨ ꯍꯥꯞꯆꯤꯟꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯁꯨ ꯍꯧꯖꯤꯛ ꯃꯣꯏ ꯃꯊꯧꯗꯥꯡ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯗꯗꯤ ꯍꯥꯏꯕ ꯋꯥꯗꯅꯤ ꯑꯥ ꯗꯦꯜꯂꯤꯃꯛ ꯌꯧꯗ꯭ꯔꯒꯁꯨ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯃꯣꯏꯒꯤ ꯑꯣꯐꯤꯁ ꯀꯥꯐꯝ ꯃꯣꯏꯒꯤ ꯍꯥꯎꯁ ꯃꯣꯏꯒꯤ ꯇꯥꯟꯅꯐꯝ ꯈꯣꯠꯅꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡ ꯂꯩꯇꯅ ꯃꯣꯏ ꯔꯤꯖꯣꯂꯨꯁꯟ ꯈꯔ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯃꯣꯏ ꯃꯁꯥꯒꯤ ꯁꯪꯕꯤꯙꯥꯟꯅ ꯄꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯦ ꯃꯣꯏ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯁꯦ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯍꯥꯟꯅ ꯑꯃ ꯃꯨꯟꯅ ꯈꯪꯕ ꯌꯥꯏ ꯚꯣꯠ ꯂꯥꯡ ꯑꯗꯨ ꯑꯗꯥ ꯄꯩꯁꯥꯒꯤꯗꯃꯛ ꯈꯟꯒꯅꯨ ꯀꯣ ꯄꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯉꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯤꯕꯁꯦ ꯐꯗꯤꯒꯣꯝ ꯌꯣꯜꯂꯒꯅꯦ ꯇꯥꯟꯕ ꯐꯪꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯁꯤꯈꯤꯕ ꯅꯍꯥꯟꯒꯤ ꯏꯆꯥ ꯂꯩꯈꯤꯗꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯩꯁꯥ ꯂꯩꯔꯦꯅ ꯑꯗꯨ ꯍꯟꯖꯤꯜꯂꯨ ꯌꯥꯔꯣꯏꯗꯕ ꯃꯇꯝꯅꯤ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯤꯠ ꯍꯔꯥꯎ ꯌꯥ ꯍꯔꯥꯎꯒꯤ ꯇꯥꯏꯞꯇ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯊꯗꯕꯩ ꯇꯥꯏꯞ ꯇꯧꯅꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯅꯔꯤꯉꯩꯗꯤ ꯑꯗꯨꯝ ꯁꯦꯟꯇꯔ ꯅꯨꯡꯉꯥꯏꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯁꯨ ꯑꯣꯖꯥ ꯁꯥꯡꯅꯁꯨ ꯍꯥꯏ ꯑꯗꯨꯝ ꯗꯥꯏꯔꯦꯛꯇꯔꯗꯤ ꯐꯝꯃꯤꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯟꯅꯗꯩꯁꯨ ꯍꯥꯏ ꯂꯩꯕꯗꯣ ꯗꯥꯏꯔꯦꯛꯇꯔꯗꯤ ꯐꯝꯃꯤ ꯂꯤꯗꯔ ꯆꯦꯟꯖ ꯇꯧꯕ ꯋꯥꯅꯤ ꯃꯁꯤ ꯀꯩꯝ ꯀꯥꯟꯅꯕ ꯄꯣꯔꯛꯑꯣꯏꯁꯦ ꯑꯩ ꯅꯣꯏ ꯋꯤꯟꯗꯣ ꯇꯤꯚꯤꯗ ꯐꯥꯔꯁ ꯗꯤꯁꯀꯁꯟꯗ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯀꯩꯒꯨꯝꯕ ꯚꯣꯠꯁꯦ ꯂꯥꯛꯄ ꯇꯥꯔꯗꯤ ꯋꯥꯟ ꯗꯦꯗꯤ ꯂꯥꯛꯀꯅꯤꯗꯅꯀꯣ ꯑꯗꯨꯏꯗꯨꯗ ꯑꯩꯈꯣꯏꯅ ꯃꯁꯜ ꯄꯥꯋꯔ ꯃꯅꯤ ꯄꯥꯋꯔ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯇꯧꯒꯗꯕ ꯑꯩꯅ ꯊꯥꯗꯒꯗꯕ ꯆꯪꯒꯗꯕ ꯇꯥꯃꯣ ꯑꯩꯒꯤ ꯔꯥꯏꯠꯇꯨꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣꯕ ꯋꯥꯔꯤꯒꯤ ꯋꯥꯅꯦꯕ ꯁꯤꯗꯤ ꯌꯥꯝ ꯀꯦꯟꯕ ꯙꯞꯀꯤ ꯋꯥꯅꯦꯕ ꯑꯩꯈꯣꯏꯅ ꯑꯐꯕꯗꯨꯃ ꯄꯨꯊꯣꯛꯑꯣ ꯃꯌꯥꯝꯁꯦ ꯃꯥꯟꯅꯁꯦ ꯍꯥ ꯑꯩꯅ ꯊꯥꯗ ꯆꯪꯕꯗꯣ ꯍꯥꯏꯔꯤꯕ ꯃꯉꯣꯟꯗ ꯄꯩꯁా ꯄꯤꯕ ꯑꯣꯏꯔꯣ ꯑꯗꯨꯗꯒꯤ ꯂꯦꯞꯄꯤꯕ ꯀꯦꯟꯗꯤꯗꯦꯠꯇꯣ ꯏꯟꯅꯔꯛꯀꯗꯕꯗꯤ ꯅꯠꯇꯦꯗꯅ ꯇꯥꯃꯣ ꯅꯠꯇ꯭ꯔꯣ ꯔꯥꯏꯠꯇꯣ ꯅꯝꯃꯝꯃꯦ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯌꯥꯝ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯇꯧꯅꯤꯡꯉꯥꯏꯒꯤ ꯊꯕꯛ ꯌꯥꯝ ꯂꯩꯔꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯍꯧꯗ ꯇꯥꯔꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯒꯀꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯨꯝꯗꯅ ꯃꯁꯤꯒꯤ ꯇꯤꯝꯁꯦ ꯑꯩꯅ ꯃꯨꯟꯅ ꯈꯟꯕꯤꯌꯨꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯃꯣꯏꯗ ꯁꯥꯎꯕ ꯑꯝꯇ ꯅꯠꯇꯦꯕ ꯉꯁꯤ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯌꯦꯡꯕꯤꯌꯣꯕ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯌꯦꯡꯕꯤꯌꯣꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯉꯥꯡꯕꯗꯗꯤ ꯃꯣꯏꯅꯗꯤ ꯌꯥꯝ ꯋꯥꯔꯧꯔꯤꯗꯣ ꯃꯣꯏꯁꯨ ꯌꯦꯡꯉꯣꯕ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯨꯒꯤ ꯃꯇꯥꯡ ꯍꯥꯏꯕ ꯋꯥꯗꯅꯤ ꯍꯥꯟꯅ ꯀꯅꯥ ꯀꯗꯥꯏꯗ ꯂꯩꯔꯝꯃꯤ ꯍꯥ ꯁꯨ 2005 ꯇꯧꯔꯝꯕꯗꯣ ꯃꯤꯗꯤ ꯄꯥꯔꯇꯤ ꯃꯣꯏ ꯆꯦꯟꯖ ꯇꯧꯅꯕꯩ ꯋꯥꯅꯦꯕ ꯇꯥꯃꯣ ꯃꯤꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪꯗꯤ ꯁꯤꯡꯕ ꯑꯃꯗꯤ ꯌꯥꯔꯦꯗꯅ ꯁꯤꯁꯤꯗ ꯑꯃꯨꯛ ꯑꯗꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯉꯥꯎ ꯂꯩꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦꯕ ꯉꯁꯤ ꯃꯥꯡꯈꯤꯕ ꯏꯆꯥꯁꯤꯡꯗꯣ ꯑꯗꯨꯗꯩ ꯆꯥꯝꯃ ꯍꯦꯟꯅ ꯃꯥꯡꯉꯛꯀꯅꯦꯕ ꯃꯁꯤꯃꯗꯤ ꯌꯦꯡꯉꯣꯕ ꯁꯦꯟꯇꯔꯒꯤꯗꯤ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯏꯟꯗꯤꯌꯥꯗ ꯇꯤꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯗꯗꯤ ꯑꯗꯨꯝ ꯌꯥꯝ ꯃꯥꯟꯕ ꯑꯩꯈꯣꯏ ꯕꯖꯦꯠꯀꯗꯤ ꯑꯗꯨꯝ ꯄꯤꯔꯒ ꯑꯩꯈꯣꯏ ꯍꯤꯡꯍꯟꯕ ꯃꯥꯟꯕ ꯃꯅꯨꯡꯗ ꯇꯧꯍꯜꯂꯤꯕ ꯄꯣꯠꯁꯤꯗꯤ ꯃꯥꯒꯤ ꯄꯨꯔꯥ ꯈꯨꯅꯦꯛꯇꯨꯅ ꯉꯁꯤ ꯇꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯈꯨꯅꯦꯛꯇꯨꯅ ꯍꯥꯟꯅ ꯐꯥꯗꯣꯛꯄꯤꯔꯝꯃꯒꯗꯤ ꯂꯩꯔꯤꯕ ꯁꯨꯒꯤ ꯀꯦꯗꯔ ꯃꯌꯥꯝꯗꯣ ꯃꯣꯏꯒꯤ ꯆꯞ ꯆꯥꯅ ꯐꯣꯂꯣꯗꯣ ꯇꯧꯍꯜꯂ ꯂꯩꯍꯟꯕꯗ ꯀꯅꯥ ꯂꯝ ꯍꯦꯟꯗꯣꯏꯅꯣꯅꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯀꯩ ꯃꯊꯧꯗꯥꯡ ꯇꯧꯒꯦ ꯉꯁꯤꯐꯥꯎꯗ ꯃꯦ 3, 2023ꯗꯒꯤ ꯃꯩ ꯆꯥꯂꯛꯄꯗꯩꯅ ꯃꯣꯏ ꯂꯩꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯋꯥꯕ ꯀꯟ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯈꯪꯒꯗꯕꯅꯦꯕ ꯀꯥꯁꯃꯤꯔꯒꯤ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯒꯦ ꯄꯂꯥꯒꯒꯤꯗꯣ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯅ ꯇꯧꯔꯒ ꯃꯣꯏ ꯑꯗꯨꯝ ꯇꯧꯔꯒ ꯆꯠꯂ ꯂꯣꯏꯁꯤꯟꯗ꯭ꯔꯣ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯃꯣꯏꯁꯨ ꯃꯥꯅꯤꯅꯦ ꯇꯦꯔꯣꯔꯤꯁꯅꯦ ꯃꯣꯏ ꯇꯧꯔꯤꯗꯨꯁꯨ ꯑꯦꯇꯦꯛꯅꯤꯅꯦ ꯃꯣꯏ ꯃꯤ ꯀꯌꯥ ꯁꯤꯕꯗꯅꯣ
ꯀꯔꯤꯒꯤꯗꯃꯛꯇ ꯀꯥꯁꯃꯤꯔ ꯉꯝꯃꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯉꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯥꯒꯤ ꯄꯣꯔꯝꯁꯦ ꯇꯥꯅꯕꯒꯤ ꯄ꯭ꯂꯥꯟꯗ ꯆꯠꯂꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯑꯝꯇ ꯂꯩꯇꯦ ꯁꯤꯒꯤ 29ꯒꯤ ꯇꯥꯔꯒꯦꯠꯁꯤꯁꯨ ꯍꯥꯏꯕ ꯋꯥꯗꯅꯤ ꯍꯧꯖꯤꯛ ꯃꯤꯆꯝ ꯃꯤꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯨꯝꯕ ꯂꯣꯏ ꯍꯥꯠꯂꯅꯤ ꯑꯦꯝꯕꯨꯁ ꯈꯔ ꯇꯧꯔꯅꯤ ꯍꯌꯦꯡ ꯗꯥꯏꯔꯦꯛꯂꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯀꯅꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯏ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯅꯤꯡꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯀꯦꯟꯗꯤꯗꯦꯠꯅꯦꯅ ꯊꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯦꯝꯕꯔꯁꯤꯡ MLAꯁꯤꯡꯁꯦ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯊꯧ ꯇꯥꯏꯕ ꯃꯣꯏꯅ ꯍꯣꯏ ꯃꯣꯏꯅ ꯍꯌꯦꯡ ꯑꯩꯈꯣꯏꯗꯤ ꯇꯥꯟꯕ ꯌꯥꯕ ꯇꯥꯜꯂꯦ ꯑꯩꯈꯣꯏ ꯄꯥꯏꯕ ꯌꯥꯕ ꯄꯥꯏꯔꯦꯅ ꯑꯇꯣꯞꯄ ꯂꯝꯗ ꯂꯩꯕꯥꯛꯀꯤ ꯈꯟꯗꯗꯅ ꯃꯣꯏꯅ ꯅꯍꯥꯟ ꯈꯣꯡꯖꯣꯝꯗꯤ ꯈꯣꯏꯔꯝꯕ ꯆꯠꯂꯨꯕꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯗꯗꯅ ꯍꯣꯡꯈꯤꯒꯦ ꯍꯥꯏꯔꯒꯗꯤ ꯇꯥꯃꯣ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯨꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ ꯅꯣꯏꯅ ꯆꯠꯂꯤꯕ 13 ꯑꯥꯒꯁ ꯅꯣꯏꯅ ꯆꯠꯂꯤꯕ 23 ꯑꯦꯄ꯭ꯔꯤꯜ ꯑꯗꯨꯒꯤ ꯑꯥꯔꯊꯗꯣ ꯃꯅꯨꯡꯒꯤ ꯊꯤꯟꯗꯣ ꯃꯗꯨ ꯈꯪꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯇꯧꯕ ꯉꯝꯃꯒꯗꯤ ꯁꯨꯕꯂꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯁꯤꯅꯦꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯟꯇꯔ ꯊꯦꯡꯅꯕ ꯉꯝꯈꯤꯅꯦꯕ ꯃꯣꯏ ꯊꯥꯗꯅꯤꯡꯕ ꯐꯣꯔꯁ ꯊꯥꯗꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯛꯏꯕ ꯆꯍꯤ ꯃꯣꯏ ꯊꯥ 2 ꯂꯣꯏꯔꯒ ꯆꯪꯍꯜꯂꯛꯑꯅꯤ ꯑꯗꯨꯗꯣ ꯍꯥꯏꯗꯣ ꯑꯗꯣ ꯑꯩꯈꯣই ꯌꯦꯡꯒꯗꯕꯅꯦꯕ ꯃꯗꯨ ꯄꯨꯊꯥꯗ ꯊꯥꯖꯟꯕꯁꯨ ꯍꯌꯦꯡ ꯑꯗꯨꯒꯤ ꯑꯀꯥꯏꯕꯁꯨ ꯇꯥꯃꯣ ꯂꯥꯛꯀꯅꯦꯕ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯗꯨ ꯈꯪꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯑꯀꯥꯏꯕ ꯂꯥꯛꯀꯗꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯃꯦ ꯊꯥꯗꯩ ꯊꯥꯖꯟꯈꯤꯕ ꯂꯥꯛ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯉꯁꯤ ꯀꯩꯝ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯑꯒ ꯁꯤꯒꯤ ꯄ꯭ꯂꯥꯟ ꯑꯃꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯇꯥꯔꯗꯤ ꯀꯅꯥꯗꯅꯣ ꯑꯩꯈꯣꯏꯅ ꯋꯥꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯑꯩꯅ ꯌꯦꯡꯒꯣꯟ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯌꯥꯝ ꯌꯦꯟ ꯃꯌꯥꯝꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯋꯥꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤꯁꯤꯗ ꯑꯩꯒꯤ ꯃꯥꯒꯤ ꯃꯤꯒꯤ ꯑꯗꯩ ꯂꯩꯕꯥꯛ ꯅꯤꯡꯕ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄꯥ ꯂꯩꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯟꯅ ꯌꯦꯡꯒꯗꯕꯁꯦ ꯀꯔꯝꯕꯗꯅꯣ ꯀꯔꯝꯕ ꯈꯣꯡꯊꯥꯡꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯤꯒꯤꯗꯤ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯠ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯂꯩꯖꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯣꯏ ꯐ꯭ꯔꯟꯠꯀꯤ ꯂꯩꯕ ꯈꯣꯠꯄꯗꯁꯨ ꯑꯁꯦꯡꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯗꯕꯤꯗ ꯑꯦꯛꯖꯦꯛꯂꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯧꯒꯗꯕ ꯋꯦꯗꯨꯃ ꯍꯥꯟꯅ ꯀꯣ ꯑꯗꯨ ꯍꯥꯟꯅ ꯆꯠꯄ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯈꯥꯏꯗꯣꯛꯃꯤꯟꯅꯔꯒ ꯇꯥꯃꯣ ꯑꯗꯨꯝꯕ ꯁ꯭ꯇꯦꯟ ꯑꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯟꯅꯔꯒ ꯂꯧꯗ꯭ꯔꯒꯗꯤ ꯑꯗꯣ ꯍꯥꯏꯕ ꯋꯥꯗꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯒꯅꯤ ꯃꯗꯨ ꯍꯌꯦꯡ ꯈꯨꯖꯣꯞ ꯈꯔꯗꯪ ꯍꯤꯡꯍꯧꯔꯒ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯤꯅꯥꯏ ꯃꯤꯁꯦꯟ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯍꯥꯏꯗꯅ ꯃꯩꯇꯩ ꯃꯨꯠꯇꯨꯔꯦꯗꯣ ꯃꯨꯠꯄ ꯍꯧꯔꯛꯑꯕꯅꯤ ꯍꯧꯖꯤꯛ ꯃꯨꯠꯄ ꯍꯧꯔꯛꯑꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯅꯔꯒ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯀꯩꯝ ꯂꯥꯟꯊꯣꯛꯄ ꯉꯝꯗꯦꯕ ꯑꯩꯈꯣꯏ ꯉꯁꯤ ꯏꯝꯐꯥꯜ ꯃꯌꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯏꯕ ꯃꯩꯁꯦ ꯃꯤꯇꯣꯞ ꯃꯤꯔꯥꯟ ꯆꯥꯒ ꯊꯦꯡꯅꯕꯒꯤ ꯑꯝꯇ ꯅꯠꯇ꯭ꯔꯦꯕ ꯇꯥꯃꯣ ꯄꯨꯂꯤꯁꯇꯨꯅ ꯑꯗꯨ ꯐꯨꯔꯝꯃꯤ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯑꯗꯣꯂꯣꯝꯗ ꯑꯦꯖꯤꯇꯦꯁꯟ ꯑꯃ ꯆꯪꯉꯒ ꯑꯗꯨ ꯊꯣꯛꯍꯜꯂꯤꯅꯦ ꯑꯗꯨꯁꯨ ꯇꯧꯔꯤꯅꯦ ꯁꯦꯟꯇꯔ ꯄ꯭ꯂꯥꯟꯅꯤꯁꯦ ꯑꯩꯅ ꯍꯥꯏꯁꯤꯅꯦꯃꯤ ꯑꯗꯨꯅ DGP ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏꯁꯤꯃ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯄꯥꯏꯍꯟꯕ ꯑꯩꯈꯣꯏ ꯇꯤꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯏꯔꯩꯆꯥꯅ ꯅꯥꯒꯥꯗꯒꯤ ꯑꯣꯏꯔꯣ ꯃꯩꯇꯩꯗꯒꯤ ꯑꯣꯏꯔꯣ ꯑꯗꯨꯒꯨꯝꯕꯒꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯌꯥꯏ ꯀꯨꯜꯗꯤꯞ ꯉꯁꯤꯐꯥꯎ ꯐꯝꯕ ꯀꯩꯗꯧꯏ ꯃꯥꯗꯤ ꯑꯗꯨꯝ ꯐꯣꯇꯣ ꯐ꯭ꯔꯦꯝꯅꯦ ꯍꯥꯏꯗꯨꯅꯤ ꯁꯤꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝ ꯍꯦꯟꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯁꯤꯃꯛꯅ 5ꯔꯛ 6ꯔꯛ ꯃꯃꯥꯡꯒꯤ ꯃꯦ 3 2023 ꯑꯗꯨꯅ ꯃꯥꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯩ ꯔꯤꯃꯣꯠꯇꯨꯒꯤ ꯃꯈꯥꯗ ꯆꯠꯄꯅꯤꯅ ꯑꯗꯨꯅ ꯉꯁꯤꯐꯥꯎꯗ ꯀꯩꯝ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯁꯤꯅꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥ ꯑꯦꯂꯥꯔꯠ ꯇꯧꯅꯕꯒꯤ ꯄꯣꯠ ꯄꯤꯔꯛꯑꯦꯗꯅ ꯁꯦ ꯀꯝꯄꯜꯁꯔꯤ ꯃꯤꯗꯤ ꯄꯥꯡꯊꯣꯛꯈꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯇꯥꯜꯂꯤꯉꯩꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯥꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯇꯥꯃꯣ ꯁꯤꯁꯨ ꯑꯔꯨꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯈꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯁꯤꯗ ꯈꯜꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯂꯣꯏꯈꯤ ꯇꯥꯕꯅꯤ ꯈꯪꯅ ꯂꯨꯞꯄ ꯍꯥꯏꯗꯣ ꯂꯨꯞꯇꯣꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥꯁꯤꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯕꯁꯦꯁꯀꯤ ꯇꯥꯏꯞꯇ ꯇꯧꯕ ꯄꯣꯠꯁꯦ ꯃꯁꯤ ꯇꯧꯍꯟꯅꯤꯡꯗ꯭ꯔꯦ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯇꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕꯅꯤ ꯁꯤꯗ ꯑꯩꯒꯤ ꯃꯤꯒꯤ ꯃꯥꯒꯤ ꯅꯥꯏꯗꯅ ꯑꯄꯨꯟꯕꯒꯤ ꯄꯣꯠꯇ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯇꯧꯃꯤꯟꯅꯕ ꯃꯥꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯇꯧꯗ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯣꯏ ꯊꯥꯗꯣꯛꯄ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯤꯗꯃꯛꯇꯗ ꯊꯧꯕꯥꯜ ꯒꯣꯋꯥꯟꯁꯤꯡꯒ ꯇꯧꯈꯤꯕꯗꯨ ꯌꯦꯡꯉꯨ ꯑꯗꯨ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯈꯣꯏꯗ ꯇꯧꯔꯤꯁꯦ ꯑꯗꯨ ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯅꯠꯇ꯭ꯔꯣ ꯅꯍꯥꯟ ꯐꯨꯔꯤꯕꯗꯨꯁꯨ ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯉꯥꯡꯕꯗ ꯃꯤꯒꯤꯗꯤ ꯍꯥꯏꯅ ꯇꯣꯔꯆꯔ ꯇꯧꯔꯦ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯔꯒꯁꯨ ꯃꯤꯗꯤ ꯌꯨꯅꯤꯇꯤ ꯑꯣꯏꯔꯤꯌꯦ ꯈꯪꯕ꯭ꯔꯥ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯍꯥꯏꯕ ꯋꯥꯗ ꯅꯥꯒꯥꯒꯤꯗꯤ ꯑꯗꯣ ꯌꯨꯅꯤꯇꯤꯗꯤ ꯑꯩꯈꯣꯏꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯦꯕ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯂꯣꯏꯔꯕꯁꯤꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯟꯅꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯁꯤ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯏꯕ ꯄꯣꯠꯁꯤꯒꯤ ꯄꯥꯟꯗꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯁꯦꯡꯅ ꯑꯁꯦꯡꯕꯗ ꯆꯠꯂꯀꯥꯟꯗ ꯍꯌꯦꯡ ꯃꯥꯒꯤ ꯄꯥꯝꯖꯕ ꯂꯝꯕꯤꯗꯨꯗꯤ ꯇꯞ ꯏꯪꯕ ꯁꯥꯟꯇꯤ ꯍꯥꯏꯕꯗꯨ ꯂꯥꯛꯑꯀꯥꯟꯗꯨꯗ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛꯀꯤ ꯁꯥꯟꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯗ ꯄꯨꯋꯥꯏꯗ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯔꯛꯑꯅꯨ ꯁꯥꯟꯇꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄꯥꯝꯃꯤ ꯉꯥꯛꯇꯅꯤ ꯁꯥꯟꯇꯤ ꯄꯥꯝꯕꯗꯨꯅꯅꯤ ꯏꯆꯥꯁꯤꯡꯅ ꯈꯨꯠꯂꯥꯏ ꯁꯦꯔꯦꯟꯗ ꯇꯧꯈꯤꯕ ꯁꯥꯟꯇꯤ ꯄꯥꯝꯕꯗꯨꯅ ꯏꯆꯥꯁꯤꯡꯅ ꯉꯁꯤꯐꯥꯎꯗ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯌꯥꯔ ꯂꯩꯕ ꯑꯗꯨꯕు ꯄꯥꯝꯗꯕ ꯈꯔꯗ ꯉꯁꯤꯐꯥꯎꯗ ꯑꯦꯛꯁꯟ ꯂꯧ ꯉꯝꯗꯕꯁꯦ ꯃꯁꯤ ꯍꯥꯟꯅ ꯂꯧꯈꯠꯄꯤꯌꯨ ꯃꯗꯨ ꯂꯧꯈꯠꯂ ꯃꯇꯨꯡꯗ
Manipur amatani santi ki wari sabe yare haba poto adolum te chapi koi wari sano haba nate ba lam hen tu hen badu laina santi wari saring ai da bom pokhare santi wari saring ai da ambush tore adu gum mi do hana koi state amagi magi law and order power do season ra madu hana lotion ba mathok tai lotion ba haba means moi hat lu tu po haba nate yad ra ga ti hat pata bani mi macha genocide to ra bani na adu gum ba da khara focus to view nata dana achum gi law ba achum gi kholau cha ba da mai ke ti nga halaga order pi ra ga adu minister to adu to bigenu madugi to reiba mi do si enai hera ka do khurge mamang ge enai na ka do khurba huji ge enai na ka do ba ha ro thi ri to ri ba adu ya bu na te adu na ya bu na te ha ba bana me te adu hai do khur ka kai gum function am da du maina sum khum lai ra ga madu na khoi pe thau adu di ya roi ba adu na to gi khalaga di nu pa thok na to biu to ro hera ka wa nam di potha ba phai ba adu nei na ni Okay ma mana sujik thambi nei mana thambi ki ba da uji ayam tang point to uji security force adu ka khatang hai ke ko party president gi matang da je masar da bujadi am tawe ko na hanu mam ko ju media do ujabani nang mama ni hemalle nang pol rajniti yang kan bra bu ko am tin hemalla bani che ma nang si madi wakhal khandaro nang gi rajniti do to ka su kai de du bunga sil manipur do ori ba nang na hai ba du bunga si kari khongtang do bira ge noi gi bjp gi a leader kanguna am ta khanbi yo ba अखोई ना दोम चला गना ऐ दी हाई री बनी ने तो अखोई चंग सु चंगनिंग दरे बा वादा दी हाई बा दने अखोई बीजेपी सु उनिंग दरे बा मा मसा मसु उनिंग दरे अखोई चतर बने हंदा सु असेंबली की मता नो मोन ने थारी बा स्पेशल सेशन द को बियो न मो एमएलए म्याम दुरी चपंगम दबनी ना ता मो ऑफिस द पिरम बने बा अदु सु खतंग द सु लौखत लगा मोय पार्टी की मोय मशीन आतनी खतंग थबक तो पूजा सोना कनो तो रकान लाइव मिराई बे नते अदु तो बकसु कायदे तो बदबु सोना हाले बदुगी करिनो मदुगी जस्टिस तो ना इसा मकना सु तान बे आइबा नोई पार्टी ऑफिस ता हाइबे आइबा हेमले सिदी था मनि गिने हाले खोसु येंग बे आइबा बाउन हाइले जे फट कुइ रबने मा संगा ngai से अदु बु ngasi बाउ त मा खांग ga lai ngame ba mai gi कनो दुगी त मक त पार्टी प्रेसिडेंट स्टेट के अखोई प्रेसिडेंट मिंग दो याम पा मग अखोई ना दुम पिगे अथौबी इमा हाइबिगे ने पार्टी प्रेसिडेंट तो थोकपदा अचुम खरा तो रागदी याद्रे ब चे मसु त एक ना नुपी ने ब ngasi ओइ फिबम म्याम सिने येंगुर गने ngasi मक तो ai सेंमाइ दने टियर गैस ना पान बा नुपी अनि ओहुम gi मफम दने चलुइसे मयुम ददि लोइ लेबा ता मोइन हाइसे अदु हलागा से मु यावरि नि हेमल लेबा पार्टी दो अखोई ना अथौबी इमा होय कनो हाबिगे मादे तेरी साकाय तो बुदो दुमाय तो बिरगे हम तो थोपिरो फजन हम तो वारी सनरसे याम हेमलेन मरुम देगी ने को मची मची तुमिन तरो वांगा गने पूजा तो बन कान हाइरस पूजा रो शांति गिने लाइ राइ ने मी कलो हाबने मी मिनु सिखंगो हाबा नचा द सुंगा तने सिरि बिचारी मैम से सोमबदे हम तो तौदरगा पूजा दुगी मेबि आइब नते ने ईश्वर ने कोइ जुले थाजे ने अम मंगाना साखिनी तौरी बलि चतु अम मंगाना करी करी बोर पिदोरिगे सोना कदन मई होदन लो सिनादन मग मग मथों मों खंगदरे अनाब अम हंग जंगुबदा अनाब मरोल ओइन लेरमे अदु दसु केम हाइ ngमदे अम दसु ngमदे हाइरो खोइदि आ पार्टी प्रेसिडेंट ने खर nganगने दुम लई रेबा हेमल लेबा नुपी नेबा फरस फतसु खतंग दो वखल खंदबियो चेमा ओके मा हुजिकसे अखोइगी स्टेट सिते थोइबा थौदोक सिंगसे मथक मना मिसि मिनागी थौदो ओइतारसु यामना थमोइ सोकपदेगे थमोइ सोकपा मियोइबा मना मियोइबमदा चतफम थोकपलि चतकी वांगबदा हाइदर इन ह्यूमन ओइबा इंसिडेंट ngaतनी जिरी गिदेगे हौरगा दुगी ममांगदेगे हौरगा त्रोंग लाउबिगे थौदोकते हौरकांदा यामना हेना कंसर्न तौफम थोकपा दुगुंबा कनो कातन थौदोक ngaतनी हाइतारे मिसि मिना ओइतारसु थमोइ सोकना असिगुंबा अखोइगी थौदोक ngaतनी मथंग मथंग सीरीज ऑफ अखोइगी इवेंट सिंग म्याम मम लाइसे दुदैदुदा अखोइगी मसिदा थबक तौहनिंगबा पाइखतहनिंगबा अमसुंग थौदांग याहनिंगबगी पेंदबा अखोइगी इमागी वॉइस सु रेस्ट तौबिदि मसिमंगनी अदुगा हुजि अखोइगी तौगे हारगदि मदुगी चप चाबको ai keno do yengba mathau tai nahan gi do haibada moi se theng mangan ba timing do buri kha chana da bokot pasu lei male ko moi sum haila ba media do gi wari ni alai santa na pham ba da haibada moi na hana moi gi di keno direct same unade khara ima keno do to ro moi chet laga keno da moi gi secretary de pyramid habra keno adu ga osi adu ga moi sina atai ara pa yokslak pada thengna bagum ba moi se khatang alo adoi laiba poto memorandum sumoi loi pahale hai moi gi kano na toro organize toro ga tamo ko adu loi me gele hai adai ta moi na piruba ado ai gi mota de du su hoi piruba du gi di piru re moi na pira banina lore banina haidana adu re gi su khara tongna po male moi se ada lore banina ha yorok ta yo ba khopa du re gi tonga na su ani huma ma su nai na khona su media da kai da di uidana ko adu gi to ba moi gi mai ke khara de gi su
ꯑꯗꯣ ꯑꯩꯈꯣꯏ ꯂꯤꯗꯔꯗꯨꯅꯁꯨ ꯁꯦꯡꯅ ꯂꯣꯏꯁꯤꯟꯕꯒꯤ ꯏꯟꯒꯤ ꯇꯥꯏꯃꯤꯡꯁꯤ ꯇꯥꯃꯣ ꯍꯥꯟꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯃꯦꯃꯣꯔꯦꯟꯗꯝꯗꯨ ꯊꯤꯡꯖꯤꯜꯂꯨꯔꯅꯤ ꯑꯗꯨꯒ ꯄꯨꯡ 2:30 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯂꯣꯏ ꯀꯥꯏꯅꯁꯤ ꯄꯤꯁꯟꯕꯁꯤꯅ ꯂꯣꯏꯅꯃꯛ ꯄꯨꯔꯛꯑꯒꯁꯨ ꯑꯄꯨꯟꯕꯒꯤ ꯄꯤꯕꯗꯨꯅ ꯄꯤꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤꯅ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯄꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯅꯔꯝꯃꯒꯗꯤ ꯇꯥꯃꯣ ꯈꯤꯇꯪꯁꯨ ꯑꯃꯨꯛ ꯐꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄꯅꯤꯅꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗꯤ ꯃꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯄꯤꯗꯣꯔꯝꯅꯤ ꯁꯦꯝꯗ ꯄꯤꯗꯣꯔꯝꯅꯤ ꯍꯥꯏꯕꯒꯤ ꯀꯣꯟꯁꯦꯞꯇ ꯂꯥꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯏꯗꯨꯅ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯏꯁꯨꯁꯦ ꯅꯥꯊꯩꯕꯅ ꯆꯠꯄ ꯌꯥꯕ ꯃꯑꯣꯡꯗ ꯏꯟꯁꯇꯤꯒꯦꯠ ꯇꯧꯔꯛꯄ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯀꯩꯅꯣꯝꯗꯤ ꯌꯥꯎꯔꯤꯑꯕ ꯑꯗꯨꯏꯗꯨꯗ ꯃꯣꯏꯒꯤ ꯂꯥꯛꯏꯕ ꯑꯦꯋꯥꯔꯅꯦꯁꯄꯨꯗꯤ ꯃꯌꯥꯝ ꯑꯃ ꯆꯠꯆꯕꯅꯦꯕ ꯆꯠꯁꯨ ꯆꯠꯂꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯏ ꯑꯗꯨꯝ ꯃꯥꯏꯁꯤ ꯔꯤꯄꯣꯔꯇꯦꯖ ꯐꯝꯕ ꯈꯣꯠꯄ ꯃꯌꯥꯝꯗ ꯏꯟꯁꯤꯗꯦꯟꯗꯨ ꯃꯇꯥꯡꯗ ꯗꯦꯠ ꯂꯥꯛꯏꯕ 25ꯁꯤꯗ ꯑꯗꯨꯁꯨ ꯈꯔ ꯀꯟꯐ꯭ꯌꯨꯁ ꯇꯧꯗꯅ 24 25 ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯑꯃꯨꯛ ꯄ꯭ꯔꯦꯁꯅ ꯑꯃꯨꯛ ꯊꯣꯛꯆꯕꯅꯦꯕ ꯊꯣꯛꯑꯀꯥꯟꯗꯨꯗ ꯋꯥꯗꯨꯗꯤ ꯍꯥꯏꯕ ꯑꯗꯨꯒ ꯂꯣꯏꯕꯒꯤꯁꯦ ꯄꯤꯁꯜꯂꯨꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯂꯣꯏꯁꯤꯟꯕꯒꯤꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯝꯕꯒꯗꯤ ꯃꯌꯥꯝꯗꯨꯁꯨ ꯈꯔ ꯑꯃꯨꯛ ꯐꯒꯗ꯭ꯔꯥꯅ ꯈꯟꯕꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯄꯤꯕ ꯂꯣꯏꯔꯦ ꯍꯥꯏꯔ ꯁꯣꯝꯗꯗꯤ ꯈꯤꯇꯪꯁꯨ ꯀꯩꯅꯣꯝꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨ ꯌꯥꯝ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟꯗꯗꯤ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯁ ꯈꯔ ꯌꯥꯎꯔꯦ ꯍꯧꯖꯤꯛꯀꯤ ꯑꯑꯣꯟꯕ ꯃꯅꯤꯄꯨꯔꯒ ꯍꯥꯏꯔꯛꯏꯁꯦ ꯃꯣꯏ ꯑꯗꯨ ꯇꯧꯗꯣꯔꯦ ꯍꯥꯏꯕꯒꯤ ꯃꯃꯥꯡꯗꯒꯤ ꯇꯧꯕ ꯃꯦꯗꯤꯌꯥꯗ ꯀꯩꯅꯣ ꯖꯥꯠ ꯖꯥꯠ ꯊꯥꯒꯠꯄꯗꯤ ꯍꯧꯔꯕꯅꯦꯕ ꯃꯁꯤꯗꯤ ꯑꯗꯨꯅ ꯑꯩꯅ ꯃꯦꯗꯤꯌꯥꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯑꯃꯔꯣꯝꯗꯁꯨ ꯌꯥꯝ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟꯅꯦꯕ ꯅꯥꯃꯣꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯁꯤꯗꯗꯤ ꯌꯨꯁꯁꯦ ꯇꯁꯦꯡꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯗ ꯇꯧꯅꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯃꯒ ꯃꯣꯏ ꯐꯣꯔꯋꯥꯔꯗ ꯌꯥꯝꯅ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣꯂꯣꯝꯗ ꯑꯗꯨꯒꯤ ꯃꯤꯒꯤꯅ ꯄꯤꯔꯤꯕ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯄꯨꯂꯞꯁꯦ ꯍꯥꯏꯕꯁꯦ ꯄꯨꯂꯞꯁꯦ ꯄꯤꯔꯒꯗꯤ ꯑꯃꯨꯛ ꯐꯕ ꯅꯠꯇꯕ ꯃꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯀꯠ ꯇꯧꯔꯒ ꯃꯇꯦꯛ ꯇꯧꯕꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝ ꯄ꯭ꯔꯣꯚꯣꯛ ꯑꯣꯏꯕ ꯃꯁꯤꯅꯁꯨ ꯂꯩꯕꯥꯛ ꯀꯟꯕꯗꯤ ꯂꯥꯏꯗꯅ ꯀꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯁꯤꯁꯨ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯣꯝꯗ ꯁꯤ ꯂꯣꯏꯅꯃꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯒꯤ ꯑꯩꯈꯣꯏ ꯅꯪꯅꯗꯤ ꯁꯤꯑꯣꯁꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯑꯗꯨꯗꯣ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯥꯏꯕꯗꯗꯤ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕ ꯁꯤꯑꯣꯁꯣ ꯃꯆꯥ ꯃꯌꯥꯝꯁꯦ ꯑꯗꯨꯝꯗꯤ ꯂꯣꯏ ꯆꯠꯄꯅꯦꯕꯀꯣ ꯌꯥꯝꯖꯔꯒꯁꯨ ꯃꯤꯡ ꯌꯥꯝꯕꯩ ꯋꯥꯅꯤ ꯑꯃꯠꯇ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯆꯠꯂꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯀꯣꯀꯣꯃꯤꯅ ꯍꯥꯏꯔꯁꯨ ꯑꯃꯨꯀꯣꯅ ꯍꯥꯏꯔꯁꯨ ꯐꯣꯛꯁꯅ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯗꯕꯨ ꯑꯩꯅꯕꯨ ꯁꯨꯝ ꯅꯍꯥꯟꯃꯨꯛ ꯗꯦꯜꯂꯤꯗꯗꯤ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯨꯕꯅꯤꯅ ꯑꯄꯨꯟꯕ ꯚꯣꯏꯁ ꯋꯥꯟ ꯋꯦ ꯋꯥꯟ ꯚꯣꯏꯁ ꯑꯣꯏꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯗꯅꯤ ꯆꯠꯇꯤ ꯑꯗꯨꯝ ꯆꯠꯂꯦꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯤꯀꯣ ꯑꯗꯨꯒ ꯃꯆꯥꯒꯤ ꯇꯣꯉꯥꯟꯅ ꯁꯤꯃ ꯇꯧꯗ ꯌꯥꯗꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯏꯃꯥ ꯃꯩꯔꯥ ꯀꯩꯀꯩ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯣꯐꯤꯁꯇ ꯀꯩꯗ ꯗꯣꯀꯨꯃꯦꯟ ꯄꯤꯁꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯒꯤ ꯇꯧꯕ ꯋꯥꯗꯅꯤ ꯑꯗꯨꯒ ꯑꯆꯧꯕ ꯏꯍꯧ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯧꯔꯛꯄꯗꯗꯤ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤꯅ ꯑꯗꯨꯝ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯒ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯑꯦꯅꯤ ꯃꯣꯏꯅꯀꯣ ꯂꯣꯏꯕꯒꯤꯁꯨ ꯁꯤ ꯃꯇꯨꯡꯗ ꯁꯤ ꯃꯐꯝꯁꯤꯗ ꯀꯥꯏꯅꯔꯁꯤ ꯁꯤ ꯄꯨꯈꯠꯂ ꯃꯇꯨꯡꯗ ꯍꯥꯏꯕꯒꯤ ꯍꯥꯟꯅ ꯃꯦꯗꯤꯌꯥꯁꯤꯗꯀꯣ ꯉꯥꯡꯉꯤꯉꯩꯗꯨꯗ ꯑꯗꯨꯃꯥꯏꯅ ꯂꯣꯏꯊꯣꯛꯄ ꯑꯃ ꯌꯥꯎꯔꯝꯃꯗꯤ ꯐꯕ ꯃꯣꯏꯅ ꯂꯥꯛꯄꯤ ꯆꯠꯂ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯈꯔ ꯑꯩꯈꯣꯏꯅ ꯎꯖꯕ ꯋꯥꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯔ ꯂꯧꯅꯕ ꯈꯣꯠꯅꯕ ꯑꯗꯨꯗ ꯑꯉꯥꯡꯁꯤꯅ ꯍꯦꯛ ꯃꯥꯁꯨ ꯍꯥꯟꯅ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯗꯨ ꯑꯣꯏꯔꯝꯕꯅꯤꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯁꯝꯅꯔ ꯆꯠꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯃꯣꯏꯁꯨ ꯊꯣꯝꯖꯤꯟꯕ ꯃꯥꯜꯂꯦ ꯑꯗꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛꯇꯩ ꯂꯥꯛꯄ ꯑꯣꯏꯔꯒꯁꯨ ꯆꯠꯇꯣꯏꯕ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯃꯤꯕ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅꯁꯨ ꯃꯣꯏ ꯃꯤ ꯀꯌꯥ ꯆꯠꯇꯣꯔꯦ ꯇꯤꯝ ꯀꯌꯥ ꯆꯠꯇꯣꯔꯦ ꯑꯩꯈꯣই ꯁꯦꯡꯅ ꯍꯥꯏꯕꯗ ꯂꯥꯟ ꯑꯃ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯟꯅ ꯃꯣꯏꯗ ꯀꯩꯅꯣ ꯇꯧꯗꯅ ꯃꯣꯏꯗ ꯗ꯭ꯔꯤꯜ ꯇꯧꯗꯅ ꯍꯥꯟꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯆꯪꯒꯗꯕ ꯃꯑꯣꯡ ꯑꯗꯨꯝ ꯇꯥꯛꯅꯩꯗꯅ ꯇꯥꯃꯣꯀꯣ ꯃꯣꯏꯅ ꯃꯌꯥꯝꯗꯣ ꯇꯥꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯃꯣꯏꯅ ꯄꯤꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯪꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯒ ꯁꯦꯡꯅ ꯄꯨꯡ 9ꯗꯒꯤ ꯃꯣꯏ ꯆꯠꯀꯗꯕ ꯇꯤꯝ 10 ꯆꯠꯀꯦꯔꯥ 100 ꯆꯠꯀꯦꯔꯥ 200 ꯆꯠꯀꯦꯔꯥ ꯑꯗꯨ ꯑꯃꯨꯛ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯗꯨꯗ ꯍꯥꯏꯕꯗꯤ ꯃꯣꯏꯗ ꯑꯦꯋꯥꯔꯅꯦꯁ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯈꯣꯡꯖꯪꯁꯦ ꯁꯤꯅꯤ ꯄ꯭ꯂꯥꯟꯗꯣ ꯑꯩꯈꯣꯏꯅ ꯂꯥꯟ ꯑꯃ ꯆꯪꯕ ꯃꯇꯝꯗ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯆꯪꯗ꯭ꯔꯅꯦ ꯑꯩꯈꯣꯏ ꯑꯥꯔꯃꯤꯒꯤꯕꯨ ꯑꯣꯏꯔꯣ ꯑꯃ ꯌꯨꯅꯤꯐꯣꯔꯝ ꯋꯥꯂꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤ ꯁ꯭ꯇꯦꯞꯁꯤꯗ ꯄꯨꯡ 2ꯁꯤꯗ ꯊꯣꯛꯂꯛꯄ ꯍꯥꯏꯕ ꯃꯣꯏꯅꯁꯨ ꯑꯃ ꯀꯥꯎꯟ ꯃꯣꯏꯗ ꯇꯧꯕꯤꯒꯗꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯈꯔꯗꯤ ꯂꯨꯅꯗꯤ ꯑꯗꯨꯝ ꯊꯣꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯒ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯇꯧꯔꯁꯤ ꯇꯥꯡ ꯑꯁꯨꯛꯇ ꯁꯤ ꯂꯩꯖꯇꯣꯔꯦꯗꯤ ꯍꯥꯏꯕ ꯃꯅꯨꯡ ꯀꯔꯤꯅꯣ ꯈꯪꯗꯅ ꯊꯤꯟ ꯈꯪꯗꯅ ꯑꯗꯨꯝ ꯏꯟꯅꯔꯛꯄ ꯂꯩꯀꯥꯏꯅ ꯍꯥꯏꯔꯕꯗꯤ ꯐꯥꯏꯟ ꯇꯧꯅꯤ ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯒ ꯂꯨꯄꯥ 200 ꯇꯧꯅꯤ ꯍꯥꯏꯕꯩ ꯊꯣꯛꯆꯕꯁꯨ ꯌꯥꯎꯋꯦꯕ ꯇꯥꯃꯣꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯀ꯭ꯂꯕꯀꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯗꯒꯤ ꯃꯩꯔꯥꯁꯪꯒꯤꯕꯨ ꯑꯣꯏꯔꯣ ꯃꯣꯏꯗ ꯐꯖꯅ ꯁꯤꯟꯗꯣꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯐꯖꯅ ꯃꯣꯏꯗ ꯗꯤꯇꯦꯜ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯕ ꯒ꯭ꯌꯥꯟ ꯇꯥꯍꯟ ꯃꯇꯨꯡꯗꯨꯗ ꯑꯃꯨꯛ ꯃꯣꯏꯅ ꯄꯨꯒꯗꯕ ꯃꯤ 50 ꯑꯣꯏꯔꯣ 100 ꯑꯣꯏꯔꯣ ꯑꯗꯨꯗ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯕ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤ ꯁꯤꯅꯤ ꯄꯨꯡ 1ꯗ ꯌꯧꯒꯗꯕꯅꯤ 2ꯗꯒꯤꯅ ꯁꯤ ꯇꯧꯅꯤ ꯑꯗꯣ 3ꯗꯅ ꯍꯜꯂꯛꯇꯣꯏꯅꯤ ꯑꯗꯨꯏꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯍꯧꯕ ꯅꯪꯍꯧꯗꯕ ꯃꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕ ꯂꯩꯇꯦ ꯑꯃꯠꯇ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯃꯤꯟꯅꯕꯅꯤꯅ ꯑꯃ ꯇꯧꯔꯁꯨ ꯑꯃ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒ ꯇꯧꯔꯒ ꯄꯨꯕꯤꯔꯒꯗꯤꯀꯣ ꯑꯗꯨꯝ
ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯅ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯨꯈꯪ ꯈꯪꯗꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯕꯅꯦ ꯂꯦꯞꯄ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯈꯪꯗꯕ ꯑꯗꯨꯝꯁꯨ ꯌꯥꯎꯔꯛꯑꯦꯕ ꯑꯩꯈꯣꯏꯅ ꯅꯣꯏ ꯑꯩꯈꯣꯏ ꯁꯨꯝ ꯏꯃꯥ ꯕꯦꯜꯁꯤꯡꯗ ꯁꯨꯝ ꯐꯥꯕꯤꯕ ꯁꯨꯝ ꯅꯛꯅꯕꯗ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤ ꯀꯥꯏꯗ ꯈꯪꯗꯦꯗ ꯂꯥꯛꯑꯣ ꯑꯗꯨꯝꯕꯗꯁꯨ ꯑꯗꯨꯝ ꯗꯣꯁꯥ ꯇꯥꯕꯁꯨ ꯌꯥꯎꯋꯦꯕ ꯇꯥꯃꯣ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯍꯥꯟꯅꯕꯅꯤ ꯅꯣꯡꯃꯩ ꯄꯥꯏꯅꯧꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯁꯨ ꯃꯥꯒꯤ ꯗ꯭ꯔꯤꯜ ꯇꯧꯕ ꯃꯥꯒꯤ ꯑꯗꯨꯗꯒꯤꯗꯨꯗ ꯄꯣꯠ ꯀꯩꯅꯣ ꯃꯣꯏꯗ ꯀꯩꯅꯣ ꯇꯧꯕꯤꯕꯁꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯑꯩꯈꯣꯏ ꯂꯩꯗꯅ ꯂꯥꯟꯃꯤꯁꯤꯡꯗꯣ ꯃꯣꯏ ꯀꯋꯥꯟꯗꯅ ꯀꯩꯅꯣ ꯇꯧꯗ ꯃꯣꯏꯗ ꯆꯪꯒꯗꯕ ꯂꯥꯟꯗꯨꯒꯤ ꯄꯣꯔꯝꯗꯣ ꯃꯣꯏꯗ ꯇꯥꯛꯏꯗꯅ ꯁꯤꯅꯤ ꯌꯦꯠꯇꯅ ꯅꯣꯏ ꯁꯔ 10 ꯆꯪꯉꯣ ꯑꯣꯏꯗꯅ 5 ꯆꯪꯉꯣꯅ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯄꯨꯒꯗꯕ ꯃꯤꯗꯣ ꯅꯠꯇꯗꯅ ꯑꯩꯈꯣꯏꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯀꯧꯊꯣꯛꯈ꯭ꯔꯕꯅꯤ ꯂꯨꯄꯥ 100 ꯍꯥꯏꯔꯒ ꯏꯟꯅꯔꯕꯗꯗꯤ ꯕꯦꯔꯥ ꯑꯣꯏꯌꯦꯕꯗꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯈꯟꯊꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯥꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞꯇꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯗꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯤꯅ ꯑꯉꯥꯡꯗꯨꯗ ꯐꯨꯕꯗꯨꯅ ꯁꯦꯡꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯔꯗꯤ ꯇꯥꯕ ꯐꯝꯍꯜꯂꯒ ꯐꯖꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯃꯅꯤꯅ ꯇꯧꯔꯒ ꯏꯟꯇꯦꯟꯁꯟꯗꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯁꯣꯃꯣꯔꯖꯤꯠꯇꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯣꯀꯣꯃꯤꯒꯤ ꯃꯤꯅꯦ ꯀꯅꯥꯅ ꯍꯥꯏꯗꯅ ꯃꯥꯁꯦ ꯕꯖꯥꯔꯗ ꯃꯣꯏ ꯃꯥꯅꯁꯨ ꯐꯣꯟ ꯇꯧꯋꯦ ꯍꯥꯏ ꯃꯥꯅ ꯉꯔꯥꯡ ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯑꯩꯅꯁꯨ ꯃꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯗ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯟꯅꯒꯤ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯦꯛꯁ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯂꯩꯕꯥꯛꯀꯤ ꯇꯧꯕ ꯈꯣꯠꯄꯁꯤ ꯃꯥ ꯍꯥꯟꯅꯗꯩꯁꯨ ꯄꯥꯝꯖꯕꯅꯤꯅ ꯑꯗꯨꯅ ꯂꯥꯛꯄꯅꯦ ꯑꯩꯁꯨ ꯐꯣꯟ ꯇꯧꯒꯦꯅ ꯃꯥꯅꯁꯨ ꯐꯣꯟꯁꯨ ꯇꯧꯖꯩ ꯍꯥꯏꯌꯦꯕ ꯐꯣꯟꯁꯨ ꯇꯧꯖꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯏꯟꯇꯦꯟꯁꯟ ꯑꯃ ꯌꯥꯎꯔ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯁꯨ ꯂꯩ ꯆꯤꯡꯅꯔꯛꯏꯁꯦ ꯑꯗꯨꯅꯦꯕ ꯑꯗꯨꯏꯗꯨꯅ ꯑꯗꯨ ꯇꯧꯍꯟꯕꯤꯗꯕ ꯐꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯦꯞꯄꯛꯀꯗꯕꯕꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯂꯦꯞꯄꯒ ꯂꯩꯔꯤꯕꯕꯨ ꯑꯣꯏꯔꯣ ꯃꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯛꯁ ꯒꯦꯝꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯅꯪꯒꯤ ꯅꯆꯥꯅ ꯑꯉꯥꯡ ꯅꯨꯄꯤ ꯀꯩꯅꯣ ꯇꯧꯔꯒ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯔꯤꯖꯅꯦꯕꯜ ꯑꯣꯏꯗꯕ ꯑꯦꯖ ꯑꯦ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯛꯄꯗꯁꯨ ꯃꯇꯤꯛ ꯆꯥꯔꯣꯏ ꯂꯦꯞꯄꯛꯀꯗꯕ ꯑꯣꯏꯔꯁꯨ ꯇꯥꯃꯣ ꯃꯇꯤꯛ ꯆꯥꯔꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯑꯗꯨꯒꯨꯝꯕꯗ ꯅꯠꯇꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯑꯆꯨꯝꯕ ꯋꯦꯗ ꯃꯥꯏ ꯊꯥꯗꯣꯛꯑꯒꯁꯨ ꯑꯐꯕ ꯚꯣꯏꯁ ꯑꯐꯕ ꯑꯋꯥꯖ ꯊꯥꯡꯒꯠꯍꯟꯕ ꯌꯥꯏ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯑꯐꯕꯗ ꯁꯤꯟꯕ ꯌꯥꯏꯕ ꯐꯨꯔꯨꯁꯨ ꯍꯥꯠꯂꯨꯁꯨ ꯅꯠꯇꯕꯤꯗ ꯊꯨꯒꯥꯏꯅꯕꯅꯤ ꯍꯥꯏꯗꯅꯁꯨ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯌꯥꯝꯅ ꯊꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯀꯩꯅꯣꯅꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯑꯦꯛꯖꯦꯛꯂꯤꯗꯤ ꯈꯪꯗꯕꯅꯤꯅ ꯂꯣꯏꯅꯃꯛꯇ ꯕ꯭ꯂꯦꯝ ꯇꯧꯖꯔꯦ ꯂꯦꯞꯄꯛꯀꯗꯕ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯔꯇꯤꯒꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯍꯥꯏꯗꯤ ꯁꯤꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯌꯥꯝꯅ ꯃꯥꯏꯂꯦꯖ ꯂꯧꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯊꯝꯕꯤꯔꯦ ꯏꯃꯥꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯜꯂꯛꯄꯗꯁꯨ ꯃꯌꯥꯝꯒꯤꯁꯨ ꯑꯩꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯄꯣꯠꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯃꯤꯁꯟ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯇꯦꯁꯁꯤ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯤꯔꯒ ꯃꯌꯥꯝꯁꯤ ꯚꯥꯞ ꯇꯥꯅ ꯆꯪꯃꯤꯟꯅꯕꯁꯨ ꯇꯉꯥꯏ ꯐꯔꯦ ꯑꯗꯨꯒ ꯃꯔꯛꯇꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯣꯂꯤꯇꯤꯁꯥꯏꯖ ꯇꯧꯕ ꯃꯥꯟꯕ ꯑꯗꯒꯤꯗꯤ ꯏꯟꯁꯇꯤꯒꯦꯠ ꯇꯧꯕ ꯃꯥꯟꯕ ꯃꯑꯣꯡ ꯌꯧꯔꯛꯄꯁꯤꯁꯨ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯁ꯭ꯋꯥꯏꯗꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯣꯖꯥ ꯍꯦꯝꯆꯟꯗꯅꯁꯨ ꯊꯝꯕꯤꯔꯤ